Online Manipurgi numidangi pau miyeng tabiriba pumnamakpu thoilaisamna khurumjari. Assamda security force ka khuthoknabada NACN gi cadre chingnaba mioi ahum sire. Security force ka khuthoknabagi thaudo amada National Socialist Council of Nagaland NACN ni chingnaba cadre ahum laikhidre hariba thaudo asi ngarang Assam gi Dima House of District ki Haflong Police Station gi manung chanba and Khubing village amadi Here kilo village ani gi marakta thokibani hari thaudo sigi matangda Assam police ki paw mana hai NACN gi cadre khara hariba mafam aduda leire haibagi paw phongbaga loinana Dima Hasau da laiba National Highway Authority of India da sel gi demand sing tawre haibagi kangnaba paw ama phangbadagi Assam Police Special Unit amadi Assam Rifles ki apunba kangbuna haukiba nomaijing numitagi chingnaba mafam sing koisilaga thamlaga operation tatharakibani hari ngarang security force ki kangbu aduna and Khubing village amadi Here kilo village ki mafam sing da operation changsiluba matamda mafam aduda hana leiramba NACN gi lanmi oigani chingnaba singna security force tamna nongmai kapsil lamlaga mafam adu thadok tuna chen kinam honarakpada security force ki kangbuna khudhanduna maikai animakta khudthongna ki charangna pungkhai amaro maikai animakta khudthongnaraba matung makhata na operation chathabada nongmai maruna palaba lalhauba homgi hakchang phangmangam ki loinana AK-47 rifle ama pistol ama amasung nongmai maru khara suphangba ngamki asiba hakchang sing ado police na lokhalaba matung masak khangdoknaba anakpa hospital gi miral sangna thamkhre haidi Tamenglong da lamgi wahaudagi khunja masel khatnabada security personnel yauna mioi kungamanga Asok Apan nangkhre public curfew lauthokre ngase ayupung taraga mathoirom tarakpa matamda Tamenglong district headquarter da Dalong amasung Tamenglong khunjau gi khunja singi marakta lamgi wahaudagi ungkhatnaba thoraktuna chawna khatna chainaba thokre thaudo aduda security personnel yauna khunja kungamanga rom hena Asok Apan nangkhre thaudo adu ngase ayuk Tamenglong khunjau gi khunja singna Chavaganda leiba public ground da meeting ama pangthok tuna warif kaya lawraba matung khunja sing aduna Tamenglong district headquarter da leiba deputy commissioner amasung superintendent of police ke office sing da memorandum pisin balak pa matamda Dalong khulgi khunja sing na memorandum pisin balak pa Tamenglong khunjau gi khunja sing lambi da thatuna chalhan khidabaga loina nakal ani makta ungkhatnarak tuna khana chainabagi thaudo adu thokibani thaudo adu hek thokraba matung Tamenglong district headquarter da deploy tawriba civil police Manipur rifles amadi CRPF ki personnel singna thaudok thokpham aduda yausilaktuna khatna chainabagi thaudo adu khamdoknaba akanba mawongda khotnaki security force na khunja sing adu tankhainabagi damak tear gas amadi smoke bomb sing sijinnaduna tankhainaba honaki amaromda khunja singi maikai degisu security force tamna nung thajinduna attack chathaki khana chainabagi thaudo aduda security personnel amadi khunja puna mioi kungamanga rom Asok Apan nangduna Tamenglong district hospital da pukhatuna laikanaki haidi makha taba pamdaba thaudok thoktanabagi damangasi district magistrate Tamenglong Dr. L. Asim Dangsawana thokpa order amagi matung ina Tamenglong district headquarter da Bharatiya Nagari Suraksha Sanhitya 2023 gi under section 163 gi makhada public curfew lauthoktuna Tamenglong district headquarter da leiba mioi sing mayumdagi mapal thokpa yaroi haibagi public notice ama thokibaga loinana Tamenglong district headquarter gi maru oiba government gi loisang sing amadi irang thorakpa yaba mafam singda ahenba security force sing thajinduna ngak senbagi thabak kankhat khankhre haidi Ganjaga konana manipuri machamari Guwahati da train station mayadagi fare Guwahati railway station da tongan ba packet nifuga mari da haptuna purakpa ganja kg humfuga mangaga gram chamangaga konana manipur machamari Guwahati police na fare hairi pawsina hai ganjaga konana faraba manipuri machamari adudi wangkhai yumlembam laikai Brahmapur aribam layaktagi nongthombam Lansan Singh Kungani thoi apokpa nongthombam Joy Sankar Ukrulgi Langdang village tagi Rai Khan Tusang Kuntraga mga apokpa laikhidraba meeting Tusang Imphal East District ki Namdulong dagi James Kamay kunga mga apokpa Munal Kamay amadi Waheng kumamaya lekay dagi Pukrambam Kanta Singh kunga mari apokpa laikhidraba P. Sanjit Singh kawi makoy mari Dimapur railway station gi Delhi Rajdhani Express tongduna New Delhi tamna chatnaba lakhibani adubu Guwahati railway station gi platform number 1 da JRPS ki kangbuna check tawbagi thabak chathabada ganja sing aduga konana fakibani hairi Anouba Sarkar khuyek pibada yaokhidaba BJP gi MLA sing Manipur da makhata na PR thamba pamli taklibra hangnarakli Manipur da president rule lerakpa tha ahum pharaklaba matung asida popular government ama lehenaba MLA kunga na masa gi khuyek piduna Bharat ki prime minister amadi union home minister da aiba cherol pisin khraba matung da Manipur gi governor unaduna popular government ama semnaba kem tawgadauri amarom da MLA kunga na masa gi khuyek piduna Anouba ama semnaba prime minister amadi union home minister da aiba cherol pisin khiba sida yaokhidaba BJP amadi chatminariba tai political party singi MLA sing asi Manipur da popular government thamba pamdaba makhata na president rule thamba pami haibadu ulibra hainasu
Praja section kayadagi fongdoknaragli loinana popular government ama semnaba BJP amadi makhoiga chaminariba political party singi MLA sing ama toina punsin mamathau tai loinana yetnaba ama leituna luchingba ama khanba ngambagi thauna adusu leifam thoi masi yadaduna tokhai taduna lehoba taragadi Manipur miyamgi mayokta thabak tauba makhatana PR thamduna leibak miyambu laknaba pamba MLA singni haina lobaga da laloi Haiba wafam su fongduragli pau che asina phangba paugi matung inadi ngarang wangjing tenthagi MLA paunam brojena luchingba team amana Delhi da chatuna MLA kungama thoigi cherol adu Prime Minister amadi Home Minister da pisin khibani hairi hairiba cherol adu da wangjing tenthagi MLA paunam brojen report AC gi case Ragumani thangagi ti Robindro Hyanglamgi Dr Radheshyam Jiribangi Asafuddin Tamenglonggi Yanghemlun Pamai Hairoki Dr TS Radheshyam Kaisamthongi S Nishikan Lamsang Isigi S Rajen Wangogi Case Loken Karongi J Kumusna Katrigaugi Saik Nurul Hassan Mayang Infalgi K Rovindro Singzamagi Waikem Chan Wangkhagi TS Arun Kumar Fungyargi K Lexio Thangwaibangi Case Joy Kishan Nauria Pakhanglakpagi SKB Maugi Losi Dikho Amadi Ukrulgi Ram Muibani Hairi Paosina Hai MLA Kungama Thoina Prime Minister amadi Union Home Minister na aiba cherol pisenduna Manipur da popular government ama semna bakhangan khraba matungda Anouba luchingba ama khanbaga loinana Manipur gi Governor Joy Kumar Balada lengak semna ba wafam pukalagani hairi ngarang Prime Minister amadi Union Home Minister da MLA kungama thoina khuyek piduna pisen ki ba cherol aduda chahi sigi February Kuntaraga humdoidagi Central Lengana Manipur da PR thamlakhiba adu Manipur miyamna karigumba Thausil khara Central Lengana tarakani haibigi thazaba leibadagi taramna okhe adu PR thamlakpa thaum phajilaklaba fawbada state asida ingtappa amadi mausagi punsida hanjilakpa udri maram aduna lamdam asigi miyamna irang ase amuhana thorakadra haibigi chingnaba leiri masigi mathakta tongan ba CSO singna PR gi mayokta phongna lawrakpai haure Makoina chu state asida popular government ama semnaba demand tawri loinana PR thamliba asigi dai talengak pariba MLA singna pugadabani haiduna miyam amadi CSO singna taksinba leiri oiragliba phibam asida popular government ama semnaba state asida ingtapa amadi tangdu leitaba purakpa ngamgani maram aduna state asida popular government ama semnaba center na paikhatpham thokpa thabak sing paikhatpiu haina su palli haidi BJP gi MLA singna governor da sarkar sembagi state claim tawgadabagi mahota PM amasung home minister da chepishinuna leire Mega Chandra BJP ki MLA singna luchingduna party asiga alliance oiriba NPP NPF amasung JDU singi MLA kungama thoida Prime Minister Narendra Modi amadi Union Home Minister Amit Shah da Manipur gi oin Anouba government semjaragi haina cherol pisinkhre haina NPCC gi president MLA ke Mega Chandra Singana mahaki microblogging X da post tawri mahaki post adu da hariba legislature singa sina Manipur gi governor government semnabagi State claim tawgadabagi mahota Prime Minister Narendra Modi amadi Union Home Minister Amit Shah da chepisinduna leire state asida president rule thamli masina takpadi Manipur da rule tawriba governor unaduna state claim tawduna Anouba government ama semna bahonabagi wafam asida miraiduna leiri Manipur miyamgi mihut singna makhoigi political gi hutong saba yenglaga miyambu sanaduna thamba yaroi Manipur gi miyamna ahongba atopa government ama purakpa pami tunggi yaifanabagi damak aikoina atopa Anouba government ama Manipur da lehanba miyamna pamliba sida Ikai khumnaba utpa mathau tai haina mahaki post asida palli Governor na chair lauduna Raj Bhavan da high level security meeting pangthokre Manipur gi Governor Joy Kumar Bala na chair lauduna ngasi Raj Bhavan gi conference hall da high level security meeting pangthoktuna hauzik lamda masida oiriba law and order gi fibam gi matang da kupna khananina khi hairi Mifam aduda Security Advisor Kuldeep Singh, Director General of Police DGP Rajiv Singh, GOC 57 Mountain Division Major General SS Kartikeya, ADGP Intelligence Asutosh Kumar Sinha, ADGP Law and Order Lufeng Kailun, Joint Director SIB Navdeep Singh, Grewal CRPF Amadi, BSF ki makok thongba official Singh kaya su saruk yakhi aduga Chief Secretary PK Singh, Commissioner Home and Asok Kumar, GOC 3 Corpers Lieutenant General Abhijit S. Pandakar, IG Assam Rifles South Major General Ralph Rup Singh Amadi IGAR East Major General Suresh Kumar, Bamboo na video conferencing gi khuthangda mifam aduda saruk yakhi mifam aduna security force gi marakta coordinated tawnaduna lamda masida ingtapa puraknaba wafam sing maru oina khanakhi haidi maraibak mafurup pu nungsibagi wakhalon mahairoi khunaida chelhanningi ningthau sana jawbalai semba Vidya Bharati Siya Bikya Samiti Manipur na senuna Bal Vidya Mandir School gi Hira Chandra Boys Hostel ningthau sana jawbalai semba na hauna bimatung ina sangga aduna miyam da khusin nakre Loinana maraibak mafurup nungsibagi wakhalon mahairoi khunaida chelhanningi haina MP sana jawbana phongdokre
Palace compound da laiba Bal Vidya Mandir gi Sundarshan Hall da pangthokiba angang yankhai chanba Boys Hostel Sangabagi Thoram aduda Rajya Sabha MP Ining Thaulai Sembasana Jauba MLA Thongam Bisorjit Kaisamthong SG MLA Sapam Nisikanta Bisnupur SG MLA Govindas Konthaujam Kakching SG MLA Mayang Lambam Rameswar Education Aids Government of Manipur gi Secretary Naurem Pravin IAS Govind Chandra Mohanta Sangathan Mantri Vidya Bharati Akhil Bharatiya Sinya Sangstan Ulhas Kulkarni Akhil Bharatiya Karyakarini Sadishya Rashtriya Swayamsevak Sangha Dr. Y. Lamjingba GGM Zonal Manager MPCC Limited Norris Guwahati Yumnam Khogen President Siya Vikas Committee Manipur na chingba maruoiba mithunglensing oina saruk yaki Thorom aduga mari leinana Rajya Sabha gi MP Ining Thaulai Sembasana Jawbana phongdokhibada Bal Vidya Mandir School asi hanadagi hojik leiriba building asi gumna leiramde School asi gi ani suba best mahaksu lairik tamnaki adum oina mangasi miya mamangda thoktuna thabak toba ngamliba se school asi dagi phanglakpa mahi aduna ni haiki loinana maheroi ama oininge matamda lairik khaktana tamba natana tongan tongan ba activities kaya tamlakpa sina ngasi di mimang thokpa ngamlibani school asi gi oja singna maheroi singbu macha masu gum loina ba simak thagan ningai ni loinana tungi yumbi oigadoriba mahai tamliba maheroi singna lairik khakta thawai yaubagi mahuta maraibak majati nungsibagi wakhalon adusu chelhaningi haiki Nakal amaromda thoram aduga mari leinana Vidya Bharatiya Siya Vikas Committee Manipur gi President Yumnam Khogena phongdorakpada ngasigi inauguration asi Bal Vidya Mandir da angang yankhai chanba Boys Hostel amani masi NEC na sponsor tawbani amadi thabak oina paibana NPCC na paibani Bal Vidya Mandir asi kumja 1979 da haudokhibani amadi ngasi phawba miyamgi seba tawduna angang singbu takpi tambiduna lagli maru oina physically spiritually mentally morally emotionally pumnamak all round develop ta base tawraga lingkhachaba school amani haiki tungda lakada balambi singda maheroi singna fa balambi da chalhanaba honaba sina maru oiba pandam ni haiki koirengna luchingba UNLF na awaba phongdoragli tha sigi kunga manga da kanglaipak Manipur gi ngamkhai paringda apunba yaoloi singi tengolga Indian Army amadi makhoi gi proxy force ke apunba khutpuga Lanthengnabada KYKL gi lanmi sanglup miyam gi yaol lanmi MYL gi second lieutenant oinam telhaiba Elias Landaba kuntragataru apokpa O Ranjit Leifam Uchiwa Turel Wangma amasung KCP gi lanmi sanglup miyam gi phingang lanmi MFL gi Lance Corporal Ahantem Bishan Elias Kanglei kun ngamapan apokpa A Kumar J Leifam Khurai Thoiding Jamlai kai da leibana haukiba April kun ngamanga gi numidang pung 10 rom tabada Indian Army amasung makhoi gi proxy ga mayok na balan famda leikhidabada koirengna luchingba United Liberation Front UNLF amasung Lup asigi lanmi sanglup Manipur People's Army MPA na yawol gi kai khumna ba ulakpaga loina na awabada su phongdoragli Cherol amada loila mapu India gi mathakta lepa leitana khulai pai beginning tam lantheng chatha ba asina ima lebak Manipur gi ningkha tamba hanjina bagi maroi ba pambai ni haiba asida achet pa thaja ba thamduna India gi mayok taning tam yawol lal hau changchin minari ba yawol lup sing apun balingjel asida achet pa thaja ba thamduna punsi gi aroi ba miku phau ba lantheng na duna thawai na pontha pi khrawa thauba ni asina lokhiba ning tam yawol gi thodang sing asigi amasung tungda lakada ba mirol na ningsing duna leihoragani haidi athauba ning tam yawol lanmi anina leikhidaba si Leipak miyang ningtam lalhau changsiliba aikoi pumna maki oina chawba mangjabani ningtam yawol lalhau gi maruiba thodang lominaramba thauba anina manung matam chadan leikhidaba asida awa maisa nanghoriba yawol lop sing marup mapiza sing amasung imung manung gi awabada su thammoi sengna saruk yazari loidana leikidraba athauba ningtam yawol lanmi ani gi thawai yawdaba hakchangna malem leisada tinduna ingna chikna pothaba oirasan nuhairi cyber security amasung cyber crime gi awareness pangthokre Johnston Higher Secondary School, Iboton Sana Girls Higher Secondary School, Model Higher Secondary School, amasung Tampa Sana Girls Higher Secondary School gi NSS Uni Singna Kusamna duna cyber security amasung cyber crime gi matang da awareness program ama TG Higher Secondary School da pangthokre Thoramadula Cyber Crime Police Station gi police investigating officer sub inspector Thaunawjam Superman ana resource person oina wangangki